Manipur Pumba Shutdown Touragani haina JSC na phongdorakli chalungfamda thokiba thodokta khungakpa ama lekhidaba amadi khungakpa taruk phajillaga thamkiba adu condition amada yaudana thadora u haina laurakpa asi sarkargi maikaidagi tabidabadagi hayeng tang 18 ki numidang pung 3 tagi tang 19 gi numidang pung 3 fawa Manipur Pumba Shutdown Touragani hairiba shutdown asi lairiba CSO Club Meira Paibi Ima event singna support tawbiyu haina su JSC na appeal Touragli. Haukiba December ki tang tara mari salung phamda state force ki kutta laikidraba laisam preman allies prem sahi tara gataru kawal kunong degi asumlaba kaisum khongjadraba kun ngak pai nausi magi jijik magi asi lokchang logri aduga loina pagi kun ngak pataru si pagi marang lejadraba dumlaba kun ngak taruk ni aduna marang lejadraba kun ngak pataru si condition amata yauduna JC na thadokpiu haiduna sangsun jarapti ba chunglaba khonggang sing asleida sarkarna sabsaba response bidabana manam werga lakliba December di tang kun ga taret ki numidang wairam pung taruk tagina nongalakpa December ki tang kun ga dipan gi numidang wairam pung taruk pawa apunba Manipur gi waina shutdown JC na kaujare asumba shutdown asida essential item sing mai sing nusit deba karma luhong kai hong sing koi konsinjaroi loina na asumlaba Manipur Pumba gi kaujariba shutdown asida laibiriba CSO sing club organization Meira Paibi Ima event sing pai punamangna shutdown asibu mapumana sogat biu haiduna JC mai gi dagi media ki thongda angan jari